ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯈꯥꯕ ꯒꯥꯔꯤꯗꯨ ꯒꯥꯔꯥꯖꯇ ꯌꯥꯝ ꯐꯤꯡꯅ ꯊꯧꯖꯤꯜꯂꯛꯏ ꯃꯄꯥ ꯑꯃꯗꯤ ꯃꯌꯥꯝꯕ ꯈꯠꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯤꯕꯅꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯗꯨꯅ ꯃꯈꯣꯡꯗꯨ ꯁꯥꯍꯨꯝ ꯅꯥꯏꯅ ngam thangduna imung lom tamna changli khabana changlakpa mikupta diren khabar paduna leirame machanupa changlakpa ubada diren khon khajik wanglap haire numit ani ase kadai da kanagida leiru farm house ta sulakte hai phone do phawba track tawba nang nei handaba nang kadai da leiru hange yauna hanjilaktradi punsi chupoina hanjilakanudana adu sunate imung asibu lekha tanabu pokpo macha napa ai leitraba matamdatane nang soidana khanglakigan phawrakhini chahi kaya sel pai haiduna tawningba kushi yengu nang nongmadine khuthiga dawrabani nang khaba mapana nganglibado tari adubu ma asawa matawdi utlakte mapana hairiba wasing adu khumamda adumak changki tanjadoda yaikhumba maso mathaktagi kumtharakpani mapana manau nupada nganglibadu taraduna mayamba ubaduda khaba mayambada yengduna hairi tamo ei tamo da soikri nahan tamo da haini hairu khangdabu wa kaya ma haikri ai yugini shaduna haikiba ngakdani tamo nei bumda ngakpiyu yaikhomba manau nupa oibanina nungshiba phauribani asum haijarabada karam ngakpiro Phatraba manau nupa asigi lengbanda taplap tharaga haire nayambana nangi phatanaba shingadrane sana babaga ega wari base nangi ngakta natro nangbu aphaba mi ama oheningbagi natro baba amade ina ngangchari basingse nangbu nushiramdrabadi nangba ina ngangliba singanglamgadro nang ngausinaganu sana gyan taro kaidauge khaba haigom mangaktumak nomi aduga magi room leiriba maikaido tamna ka khatkre yaikhomba manau nupa asigyan taraboi khanduna khajik maithongda nokfet tawna manau nupa bu yengduna leihawi yaikhomba mapana leiriba manak tamna phamthare diren macha nupa da haire ibungo nangbu ngasi hospital chatloidro wangkhai gi pham du sune amukta yengshin haningbani tawrise aduga nanau nupa na nahan khulamada Pama masabagi lamyeng ba chatlubaduna karam tawraba adusu khangde baba engasi evening tai haying off ni ai haying adom loina maging silagi phare nangna phana ba khare sil ai nanau nupa da sinaba thabak se iba ba khatli asum mapa macha anidu wari kaya sanaki asomdana irelga chalaima makhoi ani bus tu tongduna imphal karakpani asum sangna bus aduda tonglakpada chalaima mako khajik ngaw aduna mamit ushinduna khang matau aduda irel ipa pakhatna haire chimcha nang kaidorage na sawabro ai bus se khamalura kisu tawde yai kokse khajik ngawbani khamalura noda imphal yodorasibu mi miyam masu yauri ai domdagi kamaina khamhandoino se ai gilingban sida ngatharo ngahak tum thaba yabring ai bazar yobuga hodorake chaleima irel giling jumda tapna ngathare aduga mamitu ushinduna tum thaba yabra haini yeng asum thorakwa bus tu bazar yore chaleima bu tapna hodore chimcha imphal yore se hogolo magi yaina hodokpado taraduna hogalai nupido mamit panglakpa mikuptadi imphal yauramle tumlambagi makhogdo isisina ihai aidi tum thawra male adunamta khanghodre chimchana aigi lengban sida ngaraga nungaina ngathana tumbududa ai hodoktraba khomasira yai aigadaba singdo leurasi thengkinabani wari sana nupa nupi anima bastagi kumtharakli mi ka hina chilli bajar oibana mi kaya langba amadi gari thawbagi makholtana chatliba sing aduna ngangnaribadu ka hina tanadi amaga
ꯒꯥꯔꯤꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯒꯥꯔꯤꯅ ꯍꯥꯟꯅ ꯆꯠꯅꯗꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯃꯑꯣꯡꯗ ꯍꯣꯔꯟ ꯃꯅꯝ ꯈꯣꯡꯗꯨꯅ ꯊꯧꯒꯠꯅꯩ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯝꯕꯤ ꯂꯥꯟꯊꯣꯛꯄ ꯉꯝꯗ ꯂꯩꯔꯤꯕꯗꯣ ꯏꯔꯦꯜ ꯂꯥꯞꯇꯛꯅ ꯎꯔꯦ꯫ ꯁꯝꯂꯝꯕ ꯃꯥꯒꯤ ꯆꯦꯝꯆꯥꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯆꯦꯝꯆꯥ, ꯑꯥꯗꯐꯥꯎ ꯑꯃ ꯂꯝꯕꯤ ꯂꯥꯟꯕ ꯉꯝꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅꯤ ꯇꯧꯔꯒ ꯂꯥꯟꯊꯣꯛꯎꯁꯤ ꯂꯥꯎ." ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯔꯦꯜꯅ ꯍꯥꯏꯔꯛꯏ, "ꯏꯕꯣ, ꯅꯁꯨ ꯑꯩꯈꯣই ꯂꯥꯟꯊꯣꯛꯆꯔꯝꯃꯒꯦ ꯂꯝꯕꯤ ꯋꯥꯡꯕꯁꯤꯗ꯫ ꯀꯗꯥꯏ, ꯏꯕꯣꯛꯀꯤ ꯈꯨꯠꯇꯨ ꯄꯤꯔꯛꯑꯣ, ꯑꯩ ꯁꯝꯕꯤꯒꯦ." "ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯗ ꯏꯁꯨ ꯑꯅꯤꯗꯤ꯫ ꯅꯕꯣꯛ ꯑꯩꯗꯤ ꯒꯥꯔꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗꯅꯦ ꯂꯥꯟꯊꯣꯛꯄ ꯍꯩꯇꯗꯅ ꯂꯩꯔꯝꯂꯤꯅꯤ꯫ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯣ, ꯂꯥꯟꯊꯣꯛꯄꯤꯔꯝꯃꯣ." ꯆꯦꯂꯩꯃ ꯑꯍꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯕꯣꯛ, ꯏꯕꯣꯛꯀꯤ ꯈꯥꯎꯗꯣ ꯅꯁꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ, ꯑꯩ ꯃꯇꯦꯛ ꯑꯃ ꯄꯥꯏꯕꯤꯔꯒꯦ, ꯏꯕꯣꯛ ꯋꯥꯔꯅꯤ." "ꯍꯣꯏ ꯍꯣꯏ, ꯁꯦ ꯏꯁꯨ ꯑꯅꯤꯗꯤ ꯄꯨꯛꯆꯦꯜ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ, ꯅꯨꯡꯁꯤꯗ." ꯑꯁꯨꯝ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯏꯔꯦꯜ ꯑꯃꯗꯤ ꯆꯦꯂꯩꯃ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯥꯟꯊꯣꯛꯄꯤꯔꯝꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯒꯗꯕꯁꯤꯡꯗꯨ ꯂꯩꯅꯕ ꯑꯃꯨꯛ ꯃꯤ ꯑꯆꯤꯟꯕ ꯃꯔꯛ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯤ ꯆꯤꯟꯕ ꯃꯔꯛ ꯑꯗꯨꯗ ꯑꯅꯤꯁꯤꯅ ꯆꯠꯂꯤꯕꯁꯤ ꯈꯣꯡꯂꯩꯕꯥꯛ ꯇꯥꯗꯦ ꯍꯥꯏꯗꯨꯅꯤ꯫ ꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯤ꯫ ꯏꯔꯦꯜ ꯐꯠ ꯍꯥꯏꯔꯛꯏ, "ꯆꯦꯝꯆꯥ, ꯀꯗꯥꯏ, ꯈꯨꯠꯇꯨ ꯄꯤꯔꯛꯑꯣ, ꯑꯩ ꯁꯝꯕꯤꯒꯦ꯫ ꯃꯤꯁꯨ ꯌꯥꯝ ꯆꯤꯜꯂꯤ, ꯅꯪ ꯑꯃꯨꯛ ꯃꯥꯡꯍꯧꯔꯗꯤ ꯅꯪꯒꯤ ꯑꯩ ꯃꯥꯡꯖꯔꯦ." "ꯏꯁ, ꯑꯩꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯥꯡꯍꯧꯗꯣꯏꯅꯤꯅꯦ, ꯂꯝꯕꯤ ꯈꯪꯗꯕꯁꯨ ꯅꯠꯇꯦ." ꯏꯔꯦꯜ ꯃꯥꯒꯤ ꯆꯦꯝꯆꯥꯒꯤ ꯃꯈꯨꯠꯇꯨ ꯁꯝꯂꯩ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯔꯛꯏ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯁꯅꯥ ꯉꯥꯛꯇ ꯅꯨꯄꯥ ꯑꯃꯅ ꯌꯣꯜꯂꯤꯕꯗꯣ꯫ ꯏꯔꯦꯜ ꯃꯥꯒꯤ ꯆꯦꯝꯆꯥ ꯑꯗꯨꯕꯨ ꯁꯅꯥ ꯌꯣꯜꯂꯤꯕ ꯃꯅꯥꯛ ꯇꯝꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯛꯏ꯫ "ꯇꯨ, ꯑꯥꯗ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯤꯁꯦ ꯑꯁꯤꯗꯒꯤ ꯆꯦꯝꯆꯥꯒꯤ ꯑꯃ ꯂꯩꯕꯤꯒꯦ ꯂꯥꯛꯑꯣ." ꯌꯣꯜꯂꯤꯕ ꯃꯈꯜ ꯃꯈꯜꯒꯤ ꯁꯅꯥꯁꯤꯡꯗꯨ ꯃꯊꯪ ꯌꯦꯡꯏ꯫ ꯆꯦꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯒꯤ ꯌꯥꯏꯅ ꯈꯜꯂꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯏꯔꯦꯜ ꯄꯤꯛꯇꯛ ꯇꯧꯕ ꯁꯅꯥ ꯑꯃ ꯏꯍꯥꯡ ꯍꯥꯡꯂꯤꯕ ꯃꯥꯒꯤ ꯆꯦꯝꯆꯥꯒꯤ ꯃꯅꯥꯗ ꯁꯤꯟꯖꯤꯟꯕꯤꯔꯛꯏ꯫ "ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯆꯦꯝꯆꯥ, ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯩꯅꯦ ꯁꯤꯅ ꯍꯦꯟꯅ ꯐꯖꯩ ꯈꯟꯅ ꯆꯦꯝꯆꯥꯗ ꯆꯤꯜꯂꯤꯅꯤ, ꯄꯥꯝꯖꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ." ꯆꯦꯂꯩꯃ ꯅꯥꯀꯟꯒꯤ ꯃꯤꯡꯁꯦꯜꯗꯨꯗ ꯃꯥꯅꯗꯤ ꯁꯤꯔꯤꯕ ꯁꯅꯥ ꯑꯗꯨ ꯍꯥꯏꯗꯨꯅ ꯌꯦꯡꯏ, ꯑꯗꯨꯒ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ, "ꯏꯍꯥꯏꯅ ꯈꯟꯕꯕꯨ ꯐꯖꯗꯦ ꯍꯥꯏꯒꯦꯔꯣ, ꯄꯥꯝꯖꯔꯦ, ꯁꯤꯁꯨ ꯌꯥꯝ ꯐꯖꯩ." ꯏꯔꯦꯜ ꯌꯣꯜꯂꯤꯕ ꯅꯨꯄꯥꯗꯨꯗ ꯐꯠ ꯍꯥꯏꯔꯛꯏ, "ꯏꯌꯥꯝꯕ, ꯁꯤꯕꯨ ꯀꯌꯥꯅꯣ?" "50 ꯈꯛꯇꯅꯤ." ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯆꯥꯃ ꯆꯞꯄꯤ ꯅꯣꯠ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯄꯤꯔꯛꯏ꯫ "ꯁꯤꯗꯒꯤ ꯂꯧꯕꯤꯔꯣ ꯏꯌꯥꯝꯕ." ꯌꯣꯜꯂꯤꯕ ꯅꯨꯄꯥꯗꯨꯅ ꯏꯔꯦꯜ ꯑꯃꯗꯤ ꯆꯦꯂꯩꯃꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯅꯤꯁꯤꯗꯤ ꯌꯦꯡꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ, ꯌꯥꯝꯅꯁꯨ ꯆꯥꯅꯩ꯫ ꯑꯗꯨꯅ ꯅꯌꯥꯝꯕꯅ ꯂꯨꯄꯥ 10 ꯇꯥꯕꯤꯔꯒꯦ, ꯁꯦ ꯂꯨꯄꯥ 70ꯁꯤ ꯑꯣꯏꯅ ꯍꯜꯂꯕꯅꯤꯀꯣ." "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯃꯌꯥꯝ ꯁꯤꯠꯂꯣ ꯏꯌꯥꯝꯕ." ꯅꯥꯀꯟꯗ ꯂꯦꯞꯂꯤꯕꯤ ꯆꯦꯂꯩꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯄꯩꯁꯥꯗꯣ ꯑꯩꯅ ꯄꯤꯒꯦ ꯌꯥꯏ, ꯅꯪꯒꯤ ꯄꯩꯁꯥꯗꯨꯗꯤ ꯑꯗꯨꯝ ꯊꯝꯖꯤꯜꯂꯣ." "ꯑꯩꯅ ꯁꯤꯗꯪꯗꯤ ꯆꯦꯝꯆꯥꯒꯤꯅꯦ ꯈꯟꯅ ꯂꯩꯕꯅꯤ, ꯆꯦꯝꯆꯥꯅ ꯄꯩꯁꯥ ꯄꯨꯊꯣꯔꯛꯑꯗꯤ ꯆꯦꯝꯆꯥꯅ ꯂꯩꯕꯒ ꯃꯥꯟꯅꯔꯦ." ꯆꯦꯂꯩꯃ ꯏꯔꯦꯜꯅ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯅ ꯀꯩꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯑꯁꯣꯝꯗ ꯕꯥꯅꯨ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯁꯨ ꯕꯖꯥꯔꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯃꯗꯤ ꯂꯂꯩꯃꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯈꯔ ꯂꯩꯕꯒꯤ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯅꯥꯀꯟꯗ ꯌꯣꯜꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨ ꯀꯌꯥ ꯄꯤꯒꯦ ꯍꯥꯏꯅ ꯌꯦꯡꯂꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯕꯦꯒꯇꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯕ ꯅꯨꯄꯥ ꯑꯃꯅ ꯐꯠ ꯂꯥꯛꯈꯤꯕꯗꯨ꯫ ꯍꯤꯌꯥꯏꯅꯨ ꯏꯈꯪ ꯈꯪꯅ, "ꯍꯩꯃ, ꯑꯩꯒꯤ ꯕꯦꯒ ꯂꯥꯛꯈ꯭ꯔꯦꯅꯦ!" ꯅꯨꯄꯥꯗꯨꯗꯤ ꯑꯆꯤꯟꯕ ꯃꯤꯔꯛ ꯑꯗꯨꯗꯒꯤ ꯂꯤꯠꯇꯨꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯦ꯫ "ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯑꯩꯒꯤ ꯕꯦꯒ ꯂꯥꯛꯈ꯭ꯔꯦ, ꯑꯃꯨꯛꯇ ꯇꯥꯟꯅꯁꯤ, ꯆꯦꯜꯂꯨ ꯕꯥꯅꯨ." ꯆꯦꯟꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯏ ꯕꯥꯅꯨ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯑꯅꯤꯗꯨ꯫ ꯑꯍꯜ ꯑꯣꯏꯕꯅ ꯍꯦꯟꯅ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ, ꯅꯨꯄꯥ ꯅꯍꯥ ꯑꯗꯨꯅ ꯍꯦꯟꯅ ꯂꯝꯖꯦꯜ ꯌꯥꯡꯕ ꯍꯦꯟꯈ꯭ꯔꯦ꯫ ꯐꯪꯗ꯭ꯔꯦ ꯇꯥꯟꯅꯕ ꯕꯥꯅꯨ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯅ꯫ ꯏꯔꯦꯜ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯅꯨꯄꯤ ꯑꯅꯤꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯕ ꯅꯨꯄꯥ ꯑꯃ ꯇꯥꯟꯅꯔꯛꯄ ꯑꯗꯨꯗ ꯂꯥꯞꯅ ꯎꯔꯦ꯫ ꯅꯨꯄꯥꯗꯣ ꯃꯈꯨꯠꯇ ꯕꯦꯒ ꯑꯃꯁꯨ ꯄꯥꯏꯔꯛꯏ꯫ ꯌꯦꯡꯕꯇꯪꯗ ꯈꯪꯏ ꯃꯤꯒꯤ ꯕꯦꯒ ꯂꯥꯛꯇꯨꯅ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏꯕ꯫ ꯏꯔꯦꯜ ꯅꯨꯄꯥꯗꯨꯅ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯨꯗꯤ ꯆꯦꯜꯂꯛꯏꯕ ꯅꯨꯄꯥꯗꯨꯕꯨ ꯐꯠ ꯐꯥꯏ꯫ ꯅꯨꯄꯥꯗꯣ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫
ꯏꯔꯦꯜꯒꯤ ꯄꯥꯡꯒꯟꯅ ꯍꯦꯟꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯏꯔꯦꯜꯗꯒꯤ ꯉꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯏꯔꯦꯜꯕꯨ ꯏꯟꯊꯣꯔꯛꯏ꯫ ꯏꯔꯦꯜ ꯈꯖꯤꯛ ꯍꯟꯗꯣꯛꯇꯨꯅ ꯇꯥꯏ꯫ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯐꯠ ꯆꯦꯟꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯆꯂꯩꯃꯅ ꯃꯈꯣꯡꯗꯨ ꯂꯧꯍꯟꯗꯨꯅ ꯆꯦꯟꯒꯦ ꯇꯧꯔꯝꯂꯤꯕ ꯅꯨꯄꯥꯗꯣ ꯐꯠ ꯑꯃꯨꯛ ꯂꯩꯃꯥꯏꯗꯨꯗ ꯇꯨꯁꯤꯟꯈꯤ꯫ ꯏꯔꯦꯜ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯕꯦꯒ ꯑꯗꯨ ꯃꯨꯜꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗꯨ ꯊꯝꯂꯒ ꯍꯥꯏꯔꯛꯏ, "ꯄꯥꯡꯒꯜ ꯑꯗꯨꯛ ꯂꯩꯕ ꯅꯪꯅ ꯄꯥꯡꯒꯜꯅ ꯁꯦꯟ ꯇꯥꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯃꯨꯟꯒꯦ ꯈꯜꯂꯤꯗꯨꯕꯣ ꯏꯀꯥꯏꯗ꯭ꯔꯣ ꯅꯪꯕꯣ? ꯄꯥꯡꯒꯜꯁꯨ ꯑꯗꯨꯛ ꯀꯜꯂꯒ." ꯃꯤꯌꯥꯝꯁꯤꯡꯗꯨꯁꯨ ꯏꯔꯦꯜ ꯈꯣꯏꯔꯣꯝꯗ ꯃꯤꯠꯌꯦꯡ ꯊꯝꯅꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯣ ꯑꯔꯣꯏꯕꯤ ꯃꯨꯛꯇꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯦ ꯑꯀꯤꯕꯒꯤ ꯃꯌꯥꯏꯅ꯫ ꯚꯥꯅꯨ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯁꯨ ꯏꯔꯦꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯍꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦ, ꯏꯁꯨꯅ ꯏꯕꯣꯛꯀꯤ ꯕꯦꯒꯁꯨ ꯍꯨꯔꯥꯟꯕꯁꯤꯗꯒꯤ ꯃꯟꯕꯤꯍꯧꯕ꯫ ꯕꯣꯕꯣ, ꯃꯊꯪꯗꯗꯤ ꯆꯦꯛꯁꯤꯟꯅ ꯄꯥꯏꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ, ꯃꯤ ꯑꯐꯕ ꯊꯤꯕꯗ ꯋꯥꯅ ꯊꯣꯛꯑꯕ ꯃꯇꯝꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯦꯒꯇꯣ ꯍꯤꯌꯥꯏꯅꯨꯗ ꯄꯤꯔꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯏꯔꯦꯜꯒꯤ ꯃꯁꯛꯁꯤ ꯎꯈꯤꯕ ꯃꯥꯟꯕꯗꯨꯗ ꯐꯠ ꯏꯔꯦꯜꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣꯁꯤꯕꯨ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯒꯤ ꯏꯁꯨꯒ ꯇꯨꯃꯤꯟꯅ ꯆꯦꯟꯈꯤꯕꯗ ꯏꯕꯨꯡꯉꯣꯅ ꯐꯥꯕꯤꯈꯤꯕꯗꯨ ꯅꯠꯇ꯭ꯔꯅꯦ?" "ꯃꯥꯅꯤꯗ, ꯑꯗꯨꯒꯤ ꯏꯕꯨꯡꯉꯣꯗꯨꯅꯤꯗ." "ꯃꯥꯅꯦ ꯕꯣꯕꯣ, ꯑꯩꯅꯤ." ꯆꯂꯩꯃꯗꯤ ꯋꯥꯔꯤ ꯈꯪꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯇꯥꯔꯤ꯫ ꯍꯤꯌꯥꯏꯅꯨ ꯑꯃꯨꯛ ꯏꯔꯦꯜꯗ ꯍꯪꯂꯛꯏ, "ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ? ꯂꯝꯅ ꯀꯗꯥꯏꯗꯒꯤꯅꯣ?" "ꯕꯣꯕꯣ, ꯑꯩꯒꯤ ꯃꯤꯡꯗꯤ ꯏꯔꯦꯜ ꯀꯧꯏ, ꯂꯝꯗꯤ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤꯅꯤ, ꯕꯖꯥꯔꯁꯤꯗ ꯂꯪ ꯂꯧꯕ ꯂꯥꯛꯄꯅꯤ." "ꯑꯣ, ꯑꯗꯨꯒ ꯏꯕꯦꯝꯃꯁꯤꯅ ꯀꯅꯥꯅꯣ? ꯅꯆꯟꯅꯨꯄꯤꯔꯥ?" ꯏꯔꯦꯜꯅ ꯈꯨꯝꯒꯦ ꯇꯧꯕꯗꯨ ꯆꯂꯩꯃ ꯍꯥꯟꯅ ꯐꯠ ꯈꯨꯝꯂꯛꯏ, "ꯑꯧ, ꯃꯥꯅꯦ ꯑꯕꯣ." "ꯑꯣ, ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯀꯩꯀꯩ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛꯄꯣ?" "ꯀꯩꯁꯨ ꯍꯣꯠꯅꯗꯦꯗ ꯑꯕꯣ, ꯌꯨꯝꯗ ꯑꯉꯥꯡ ꯈꯔ ꯇꯨꯏꯁꯟ ꯇꯧꯕꯤꯔꯤ, ꯑꯗꯨꯒ ꯌꯨꯝ ꯁꯥꯕ ꯑꯃꯨꯛ ꯌꯥꯎꯕ ꯆꯠꯂꯤ." "ꯑꯣ, ꯑꯗꯨꯗꯤ ꯏꯁꯨ ꯑꯅꯤ ꯂꯝ ꯂꯥꯞꯅ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ, ꯑꯗꯨꯅꯅꯦ ꯕꯣꯕꯣꯛꯀꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯆꯪꯉꯨꯈꯤꯁꯤꯔꯣ? ꯆꯥ ꯅꯨꯡꯒ ꯊꯛꯈꯤꯁꯤ, ꯌꯨꯝꯕꯨꯗꯤ ꯏꯔꯥꯞ ꯂꯥꯞꯇ꯭ꯔꯦꯗ, ꯅꯥꯒꯥꯝꯄꯥꯜ ꯑꯁꯤꯗꯅꯤ." "ꯕꯣꯕꯣꯛ ꯌꯥꯔꯅꯤꯗ, ꯑꯩꯈꯣꯏ ꯍꯟꯕ ꯊꯦꯡꯈꯤꯗꯧ ꯃꯥꯜꯂꯦ, ꯄꯣꯠ ꯈꯔꯁꯨ ꯂꯩꯒꯗꯧꯕꯁꯨ ꯋꯥꯠꯂꯤ, ꯅꯣꯡꯃ ꯆꯪꯉꯒꯦ, ꯋꯥꯔꯧꯕꯤꯅꯨꯀꯣ." "ꯏꯍꯦ, ꯊꯦꯡꯉꯁꯨ ꯀꯩꯗꯧꯒꯦ, ꯗ꯭ꯔꯥꯏꯚꯔ ꯇꯧꯔꯒ ꯏꯁꯨ ꯑꯅꯤꯕꯨ ꯌꯨꯝ ꯌꯧꯅꯕ ꯊꯤꯜꯍꯜꯂꯒ ꯂꯣꯏꯔꯦꯗꯅ, ꯅꯣꯏꯒꯤ ꯈꯨꯜ ꯌꯧꯅꯕ." "ꯌꯥꯅꯤꯗ ꯑꯕꯣꯛ, ꯅꯣꯡꯃ ꯑꯣꯏꯅ ꯂꯥꯛꯆꯔꯒꯦ." "ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯕꯣꯕꯣꯛ ꯈꯣꯏꯗ ꯂꯩꯔꯒ ꯕꯣꯕꯣꯛꯀꯤ ꯏꯁꯨ ꯅꯨꯄꯤꯗꯣ ꯀꯣꯂꯦꯖ ꯀꯥꯕꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯈꯔ, ꯆꯠꯊꯣꯛꯄꯗ ꯈꯔ ꯁꯦꯟꯅꯕꯤꯕ ꯇꯧꯕꯤꯒꯦꯔꯣ? ꯏꯕꯨꯡꯉꯣꯒꯤ ꯊꯥꯒꯤ ꯁꯦꯜ ꯆꯥꯡ ꯅꯥꯏꯅ ꯄꯤꯒꯅꯤ." "ꯕꯣꯕꯣꯛ, ꯑꯩ ꯌꯨꯝꯗ ꯏꯃꯥ ꯅꯥꯔꯒ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ." "ꯀꯔꯤ ꯑꯣꯏꯅ ꯅꯥꯔꯤꯅꯣꯅꯦ ꯅꯪꯒꯤ ꯃꯃꯥꯕꯣ?" "BP ꯁ꯭ꯇ꯭ꯔꯣꯛꯅꯤ ꯕꯣꯕꯣꯛ, 2ꯔꯛ ꯇꯧꯁꯤꯟꯈ꯭ꯔꯦ, ꯆꯠꯄ ꯈꯣꯠꯄ ꯑꯝꯇ ꯉꯝꯗ꯭ꯔꯦ." "ꯑꯣ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯆꯪꯉꯝꯃꯅꯤ ꯇꯧꯔꯤꯁꯦ." "ꯍꯣꯏ ꯕꯣꯕꯣꯛ, ꯆꯪꯉꯤ." "ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯃꯃꯥꯗꯨꯅ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯑꯁꯤꯗ ꯁꯦꯟꯅꯍꯜꯂꯝꯃꯣ, ꯅꯪꯒꯤ ꯕꯣꯕꯣꯛꯀꯤ ꯌꯨꯝꯗ ꯂꯩꯔꯒ ꯅꯪꯒꯤ ꯃꯃꯥꯒꯤ ꯑꯅꯥꯕꯗꯨꯁꯨꯅꯦ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯏꯁꯨ ꯅꯨꯄꯤꯗꯨꯕꯨ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯌꯦꯡꯁꯤꯟꯕꯤꯕ ꯀꯩ ꯀꯥꯏꯒꯦ?" ꯏꯔꯦꯜꯅ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯆꯂꯩꯃꯅ ꯇꯥꯞ ꯑꯣꯛꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ, "ꯕꯣꯕꯣꯛ, ꯑꯩ ꯌꯥꯅꯕ ꯁꯤꯜꯂꯛꯑꯒꯦ, ꯕꯣꯕꯣꯛꯀꯤ ꯂꯩꯐꯝꯒ ꯐꯣꯟ ꯅꯝꯕꯔꯒꯗꯣ ꯄꯤꯕꯤꯔꯝꯃꯣ, ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯥꯎ ꯐꯥꯎꯖꯔꯛꯀꯦ." ꯚꯥꯅꯨ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯍꯔꯥꯎꯖꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯐꯣꯟꯗꯨ ꯄꯤꯔꯛꯏ꯫ "ꯐꯔꯦ ꯐꯔꯦ, ꯁꯤꯗ ꯄꯥꯎ ꯐꯥꯎꯔꯛꯎꯀꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯗꯨꯃ ꯚꯥꯅꯨ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯆꯠꯈ꯭ꯔꯦ꯫ ꯆꯂꯩꯃꯅ ꯏꯔꯦꯜꯗ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯆꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯌꯥꯏ, ꯅꯪ ꯏꯃꯥꯕꯨ ꯂꯥꯌꯦꯡꯅꯤꯡꯗꯕ꯭ꯔꯣ? ꯅꯪ ꯊꯕꯛꯁꯦ ꯇꯧꯒꯗꯧꯕꯅꯤ. ꯏꯃꯥꯒꯤ ꯅꯪꯅ ꯀꯩꯝ ꯈꯟꯒꯅꯨ, ꯑꯩ ꯂꯩꯔꯤ ꯏꯃꯥꯒꯤꯗꯤ. ꯃꯄꯨꯅ ꯌꯥꯏꯕꯨ ꯋꯥꯃꯜꯂꯦꯅꯅꯦ ꯑꯋꯥꯕꯗꯨ ꯎꯕꯤꯔꯤꯅꯤ. ꯌꯥꯏ, ꯅꯪ ꯈꯨꯗꯣꯡꯆꯥꯕꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦꯀꯣ." "ꯑꯗꯨ ꯌꯥꯔꯣꯏꯗ ꯆꯤꯝꯆꯥ, ꯑꯩ ꯆꯤꯝꯆꯥ ꯑꯃꯗꯤ ꯏꯃꯥꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ? ꯑꯩ ꯌꯥꯕ ꯉꯝꯃꯣꯏ. ꯅꯪ ꯏꯃꯥꯕꯨ ꯃꯄꯨꯡ ꯐꯥꯅ ꯂꯥꯌꯦꯡꯕ ꯄꯥꯝꯃꯗꯤꯅꯦ ꯊꯕꯛꯁꯦ ꯇꯧꯗꯕ ꯌꯥꯗꯦ." "ꯑꯁ ꯆꯤꯝꯆꯥ, ꯀꯣꯟꯅ ꯈꯟꯅꯔꯁꯤ, ꯂꯥꯎ, ꯄꯣꯠꯁꯤꯡꯗꯣ ꯍꯥꯟꯅ ꯂꯩꯔꯨꯔꯁꯤ." ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯑꯋꯥꯠꯄ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯂꯩꯅꯕ ꯑꯃꯨꯛ ꯕꯖꯥꯔ ꯃꯅꯨꯡꯗ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯍꯤꯌꯥꯏꯅꯨ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯃꯆꯥꯅꯨꯄꯥ ꯗꯅꯕꯤꯔꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯁꯣꯝꯗ
Gari ama thaujinbagi makhol tare. Hiyainu haugattuna machanupa halaklabra haina yenglei. Dhanabir mangon tamna kakhalakpadu ure. Mamabu ubada hairei. Ima, aigi chak thirabo. Banu na thiduna thamamabani. Ai firol se hongdok lukhige aduga kumaagi ima. Hoi kumo. Ai shune nanga wari sanagani haina ngairibani. Dhanabir magi rumda kakhatkre. Hanadagi hairadi mayamna hongle haibayai. Mama amadi machanupida tathi ngang sakpado. Handak macha asina hospital da lairubadagi kaya tawkhidre. Hiyainu masu thiduna lairaba chakto dining table da phajana thangdoktuna thammi. Ngaihaki matung Dhanabir masu kitchen lom tamna kumthare aduga chakto chaba hawi. Hiyainu machanupada haire. Isubu senabinaba nupa macha ama thibado phangi ibungo. Aina pau phawra'u haina numberga aikhoigi leifamga piramlabani. Charamba chakto machanupigi wa palakpaduda Dhanabir mamai nongkhattuna haire. Ima, nupa machadubo karamba mino haiba munna khanglabra. Phattaba mi oiramadi kamdawni ima. Karamba mishakno haiba yengaga sinasi thabakse. Hoine, nangna hairibadudi chumba. Ado, nupa machadudi aina munna khanglabani. Masa mausu phai, isubune mana irai laina senaba ngamgani haibasu ai thaje. Nahan isu thoibina hospital da lairingaida isu thoibise chenkhinaba hotnabada mana phabiduna ekoida sinakhiba nupa machaduni. Aduga ngasi sune aigi bigse laaga chatkibadagi mana kanbirini. Ibungo angang nupa machado arapa khungangdagi oiramal. Aidi nupa machado bu thaje. Phattaba angang sumande wangang sangang su changkholi. Phare, imana haibadu tawrashi. Angang nupa machaduga pau phaunabiru. Aduga mathang haptadagi yumshida lehelasi. Hoi, ngasi hayingsida pau phaurakpra yenglegi. Imadi makhoigi number su lauhawdre. Hiyainu karigumba ama ningshinglakpagum phat amuk haire. Isu thoibigi college ki wafamduna kamdawba ibungo nangbo. Ima, nakshunakpa deng college ta oina mingchalasi. Session su hawdawre haina aintai. Maduda oina tamhalasi. Ado, nupa machadubo larik kadai phawba tamba loiraba jano. Heima, adugi akupa marondi hanghawdrene. Ngasi hayingsida pau phaurakpada hangagi. Hoima, kaigumba mana afaba angang ama oiramagadi aigi thabak tangkhai amadi mangonda shinaba yaidana. Aibu thabak mayam singse hotnabada ngamdre. Hoi ibungo, phattaba angang di mande nupa machado. Ado ima, angang dong takawbiyune ai wari khara saninge. Hoi, ai pau phaunakhige aduga haikhige wasi. Asum hiyainu amadi Dhanabir lalaimagi wari kaya thengaba phawba khanaki. Mathangi numitni. Irelbu chalaima amadi thaba changduna thabak taw haina kanna takshil. Yai, nang yadaba yaroi haibani. Chimcha, ai yaba ngamui. Ima sumato ngai haurani. Ai imaga nanga thado maga kamai chattoino. Ai ngamu. Thaba machagi matawduda haire. Hai, nupa macha. Nang aigi thoina wabiyo haidi. Aigidi imau chalaima su leiri. Nadomcha khoi su leiri. Imana nangbu chathaningbagi wa ngakta su nattene. Sel thoktabagi nangna machi mangduna leibado nama ai khangdaba natte. Aduna thabak ama phanglingai sida tawhongnabu honam. Imagi bungo nangbo. Irel makuk paiduna khangi. Yai, nangna wariba singdo ai khangi. Imagi de ishu leisidi. Aina imabu dum yingshini. Ima se aigishu imani. Thabak do yai nang tawro. Aduga imabu phajana mapung phana layengnabu honasi. Songidi aina phanaba singeba yai. Thaba chalaimagi wasida kapningba khangjinduna haire. Putsigi lanphang kayadane awa nungaiba kaya ama mayoknarakani. Maduda awabana hena thoklakladi nungainaba lambi thiba tai.
ꯑꯋꯥꯕ ꯑꯗꯨꯕꯨ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯅꯪꯅ ꯏꯃꯥꯒꯤꯗꯃꯛ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪ ꯍꯌꯦꯡꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯕ? ꯅꯃꯥ ꯑꯩ ꯈꯟꯗꯕ ꯉꯝꯗꯦ꯫ ꯅꯪ ꯏꯃꯥꯒꯤꯗꯤ ꯊꯣꯏꯅ ꯈꯜꯂꯨꯔꯅꯨ, ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕꯣ꯫ ꯏꯔꯦꯜ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩ ꯃꯤꯀꯨꯞ ꯈꯔ, ꯑꯗꯨꯒ ꯃꯥꯒꯤ ꯆꯦꯝꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯦꯝꯆꯥ, ꯑꯩꯅ ꯏꯝꯐꯥꯜꯗ ꯂꯩꯈ꯭ꯔꯀꯥꯟꯗ ꯏꯃꯥꯁꯦ ꯀꯨꯞꯅ ꯁꯦꯟꯅꯕꯤꯌꯨꯀꯣ꯫ ꯌꯥꯏ, ꯏꯃꯥꯒꯤꯗꯤ ꯑꯩ ꯂꯩꯔꯤ, ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯊꯕꯥ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯦ ꯏꯕꯨꯡꯉꯣ, ꯑꯩ ꯑꯃꯨꯛꯇ ꯐꯝꯒꯦ, ꯑꯃꯨꯛꯇ ꯁꯧꯒꯠꯂꯨ꯫ ꯏꯔꯦꯜꯁꯨ ꯃꯃꯥꯕꯨ ꯁꯧꯒꯠꯇꯨꯅ ꯐꯃꯨꯡꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯤ ꯎꯔꯒ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯏ ꯏꯔꯦꯜ꯫ ꯃꯤꯠꯁꯅ ꯑꯅꯤꯗꯨ ꯄꯤꯔꯥꯡꯅ ꯊꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩ ꯏꯃꯥꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯀꯃꯥꯏꯅ ꯊꯥꯗꯣꯛꯑꯒ ꯆꯠꯀꯅꯤ? ꯑꯩ ꯈꯣꯡꯁꯦ ꯊꯥꯡꯗꯣꯛꯑꯒ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗꯦ ꯏꯃꯥ꯫ ꯊꯕꯥ ꯃꯆꯥꯅꯨꯄꯥꯗ ꯅꯥꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯊꯤꯗꯥ ꯑꯉꯥꯎꯕꯁꯤꯗꯤ, ꯅꯨꯄꯥꯅꯕꯨ ꯑꯗꯨꯝ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯑꯩꯒꯤꯗꯤ ꯏꯃꯧ ꯑꯃ, ꯅꯗꯣꯝꯆꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯔꯦꯜ ꯁꯤꯟꯊꯒꯤ ꯇꯧꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯃꯈꯨꯠꯅ ꯁꯠ ꯁꯠ ꯅꯥꯟꯊꯣꯛꯏ꯫ ꯆꯂꯩ ꯃꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯃꯥꯒꯤ ꯌꯥꯏꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯍꯟꯈꯤꯅꯨ, ꯃꯗꯨ ꯍꯩꯅꯗꯤ ꯈꯥꯝꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯊꯃꯣꯏꯒꯤ ꯋꯥꯗꯨ ꯃꯄꯥꯟ ꯊꯣꯡꯗ ꯍꯥꯏꯗꯣꯛꯇ ꯃꯆꯤꯟꯗꯗꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯊꯕꯛꯇꯨ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯇꯛꯁꯤꯜꯂꯤ꯫ ꯆꯂꯩꯃ ꯇꯍꯥ ꯇꯍꯥ ꯏꯔꯦꯜꯗ ꯐꯣꯟꯗꯨ ꯄꯤꯔꯛꯏ, ꯁꯦ ꯐꯣꯟꯁꯦ ꯇꯧꯔꯣ ꯑꯗꯨꯒ ꯍꯥꯏꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯄꯤꯔꯛꯏ꯫ ꯏꯔꯦꯜꯁꯨ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯉꯔꯥꯡ ꯍꯤꯌꯥꯏꯅꯨꯅ ꯄꯤꯔꯝꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯔꯤꯡ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯆꯠꯄꯗꯨꯗ ꯑꯗꯨꯃꯛ ꯄꯥꯏꯔꯛꯏ꯫ ꯍꯜꯂꯣ, ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯕꯣꯕꯣꯛ, ꯑꯩ ꯏꯔꯦꯜꯅꯤ꯫ ꯍꯩꯃꯥ, ꯏꯔꯦꯜ ꯑꯣꯏꯔꯦ? ꯃꯥꯅꯤ ꯕꯣꯕꯣꯛ꯫ ꯊꯕꯛꯇꯨꯕꯨ ꯅꯪꯕꯨ ꯌꯥꯔꯕ꯭ꯔꯣ? ꯌꯥꯔꯦ ꯕꯣꯕꯣꯛ, ꯑꯁꯤ ꯍꯥꯏꯒꯦꯅ ꯀꯣꯜ ꯇꯧꯔꯛꯄꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯗ ꯏꯔꯦꯜꯗꯨꯗꯤ꯫ ꯅꯪ ꯍꯌꯦꯡꯂ ꯀꯩꯅꯣ ꯏꯝꯐꯥꯜ ꯍꯥꯏꯒꯠꯂꯛꯄ ꯌꯥꯒꯗ꯭ꯔꯣ? ꯅꯣꯏꯒꯤ ꯕꯕꯥꯅꯕꯨ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏꯔꯤꯅꯦ꯫ ꯍꯣꯏ ꯕꯣꯕꯣꯛ, ꯑꯩ ꯂꯥꯛꯅꯕ ꯇꯧꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯕꯣꯕꯣꯛ ꯑꯃꯨꯛ ꯊꯝꯃꯒꯦ꯫ ꯍꯌꯦꯡꯅꯦ ꯅꯪ ꯕꯖꯥꯔ ꯌꯧꯕꯒ ꯍꯥꯏꯔꯣ, ꯕꯣꯕꯣꯛꯅꯦ ꯗ꯭ꯔꯥꯏꯚꯔ ꯇꯧꯔꯒ ꯂꯧꯕ ꯂꯥꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨ ꯂꯥꯎ ꯊꯥꯕꯅ ꯆꯂꯩꯃ ꯑꯃꯗꯤ ꯊꯕꯥꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ ꯍꯥꯏꯔꯦ꯫ ꯎꯄꯥꯏ ꯂꯩꯇꯦ ꯏꯔꯦꯜ, ꯃꯃꯥ ꯊꯕꯥ ꯑꯃꯗꯤ ꯆꯂꯩꯃꯒꯤ ꯆꯀ꯭ꯔꯤꯗ ꯃꯥ ꯏꯝꯐꯥꯜ ꯍꯥꯏꯒꯠꯂꯛꯄ ꯇꯥꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯔꯦꯜ ꯃꯥꯗꯣ ꯏꯝꯐꯥꯜ ꯍꯥꯏꯒꯠꯅꯕ ꯕꯁ ꯉꯥꯏꯗꯨꯅ ꯂꯩ꯫ ꯆꯂꯩꯃꯁꯨ ꯂꯝꯕꯤꯗꯨꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯄꯗꯨ ꯎꯔꯦ꯫ ꯃꯇꯧꯗꯨꯗ ꯏꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯇꯞꯅ ꯂꯥꯛꯄ ꯌꯥꯕꯗꯨꯕꯨ ꯆꯦꯝꯆꯥ, ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯛꯏꯗꯨꯕꯨ ꯋꯥꯗ꯭ꯔꯣ? ꯅꯨꯡꯁꯤꯕ ꯃꯥꯒꯤꯅꯦ ꯍꯥꯏꯔꯗꯤ ꯋꯥꯕꯒ ꯈꯪꯗꯦꯗ ꯑꯩꯗꯤ꯫ ꯆꯦꯝꯆꯥ, ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯀꯩ ꯂꯩꯔꯣ ꯍꯥꯏꯅꯣ? ꯀꯩꯁꯨ ꯂꯩꯔꯛꯀꯅꯨꯗ꯫ ꯑꯩꯅ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯛꯀꯅꯤꯗ꯫ ꯌꯥꯏ, ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯍꯥꯏꯅꯔꯤꯉꯩ ꯕꯁꯇꯨ ꯂꯥꯛꯏ꯫ ꯍꯣꯏ ꯆꯦꯝꯆꯥ꯫ ꯑꯁꯨꯝ ꯏꯔꯦꯜ ꯃꯥꯗꯣ ꯕꯁꯇꯨ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯂꯩꯃ ꯉꯁꯥꯏ ꯃꯈꯩ ꯃꯥꯒꯤ ꯌꯥꯏꯒꯤ ꯃꯃꯥꯡꯗ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯃꯥꯒꯤ ꯌꯥꯏꯅ ꯃꯅꯥꯛꯇꯒꯤ ꯂꯥꯞꯈ꯭ꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯃꯤꯅꯣꯛꯇꯨ ꯈꯪꯍꯧꯗ ꯄꯥꯏꯔꯛꯂꯕ ꯅꯣꯡꯒꯨꯝ ꯃꯪꯈꯤ꯫ ꯃꯆꯤꯟꯗ ꯑꯁꯨꯝ ꯋꯥꯍꯩ ꯈꯔ ꯁꯣꯜꯂꯛꯏ, ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯤ ꯃꯥ꯫ ꯌꯥꯏ, ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯥꯞꯈꯤꯕ ꯃꯤꯀꯨꯞꯇꯣ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯎꯅꯤꯡꯉꯛꯀꯅꯤ꯫ ꯑꯩ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯏꯆꯦꯜꯁꯤꯅꯗꯤ ꯅꯪꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯁꯨ ꯊꯃꯣꯏꯁꯤꯅꯗꯤ ꯅꯪꯕꯨ ꯈꯥꯝꯈꯣ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯔꯤ꯫ ꯏꯐꯝꯗꯗꯤ ꯅꯪꯕꯨ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨ ꯈꯥꯝꯗꯨꯅ ꯊꯝꯕꯒꯤ ꯄꯥꯡꯒꯜꯗꯤ ꯂꯩꯇꯦ꯫ ꯑꯁꯨꯝ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗꯨꯗ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯃꯛꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯒꯥꯔꯤ ꯑꯃ ꯌꯥꯡꯅ ꯆꯂꯩꯃꯒꯤ ꯃꯥꯡ ꯇꯝꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯆꯞ ꯈꯥꯝꯂꯛꯏ꯫